IDPꯁꯤꯡꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯂꯅꯥꯏꯒꯤ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯀꯥꯎꯒꯨꯝꯁꯤ N. ꯕꯤꯔꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯕꯅꯤ MP ꯕꯤꯃꯣꯟ ꯃꯤꯖꯣꯔꯥꯝꯒꯤꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯔꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯤꯖꯣꯔꯥꯝꯒꯤꯗꯤ ꯚꯦꯂꯤꯗ ꯑꯣꯏꯕ INP ꯄꯥꯏꯗꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯅꯠꯇꯕꯁꯤꯡ ꯇꯛꯊꯣꯛꯄ ꯍꯧꯔꯦ ꯃꯤꯖꯣꯔꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯟꯗꯨ ꯍꯣꯃꯥ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯑꯣꯟꯂꯥꯏꯟꯗ ꯀꯤꯍꯜꯂꯛꯂꯦ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯣꯔꯛꯇꯨꯅ ꯈꯨꯗꯛꯇ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯀꯤ ꯏꯃꯨꯡ 5,000ꯗ ꯐ꯭ꯂꯗ ꯔꯤꯂꯤꯐꯀꯤ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯊꯥꯕꯜ ꯁꯤꯜꯂꯨꯕꯁꯤꯡ ꯏꯌꯣꯟꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯀꯨꯀꯤꯖꯣꯁꯤꯡ ꯗꯦꯜꯂꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ IDPꯁꯤꯡꯅ ꯉꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯁꯣꯟꯅꯍꯧꯒꯅꯤ ex CM ꯕꯤꯔꯦꯟ ꯍꯥꯟꯅ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯥ ꯆꯠꯊꯗꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥ ꯑꯦꯂꯦꯛꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯕꯔꯃꯥꯒꯤ ꯊꯥꯔꯦꯛ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯟꯇꯣꯟ ꯁꯤꯇꯤ ꯔꯣꯗꯇ ꯄꯨꯂꯤꯁ ꯑꯅꯤ NPDFꯅ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯍꯥꯠꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯇꯤꯖꯦꯟ 35 ꯆꯍꯤ 19ꯗꯒꯤꯅ 35 ꯐꯥꯎꯕꯗ ꯂꯩꯕ ꯌꯨꯠꯁꯤꯡꯅ ꯊꯥꯏꯂꯦꯟꯒꯤ ꯃꯌꯤ ꯁꯨꯛ ꯇꯥꯎꯟꯁꯤꯞ ꯅꯤꯌꯔ ꯆꯦꯛ ꯒꯦꯠ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯃꯐꯝꯗ ꯅꯤꯌꯣꯝ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯐꯥꯈ꯭ꯔꯦ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯥꯟ ꯌꯥꯎꯔꯒ ꯂꯩꯕ ꯀꯨꯀꯤꯁꯤꯡ ꯖꯨꯟꯇꯥ ꯑꯃꯗꯤ BGFꯀꯤ ꯑꯦꯇꯦꯛꯇ ꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯁꯤꯕ ꯄꯨꯊꯣꯔꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯂꯥꯟꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯔꯝꯕ ꯀꯨꯀꯤ ꯅꯨꯄꯥ ꯗꯤ ꯐꯥꯏꯂꯦꯟ ꯕꯖꯥꯔꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯀꯣꯇꯦꯟ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒ ꯁꯤꯔꯦ